थोखिबा थौदो वाथोक अमसु मरुइब इपाउक्सिंग मणिपुर टॉप चैनल की मैकेरिगी म्यामदा थमसगी अहानबदा थाजने ओइ मफमदगी फंगबा इपाउक्सिंग हना म्यामदा अपडेट पिजगे पुलिस पर्सनल मंगा द्रक कोनना फाखिबा थबक्तगी टर्मिनेटेड तौरे हना सिमिनिस एन बेरेंस सिंगना फोंदोखरे हाइरि हारिबा थौदो ओसि जनवरी की तांग 13 ता मणिपुर पुलिस की पर्सनल मंगा खकना द्रक पुरमगा मरी लेनना फगतखिबा दु टर्मिनेटेड तौरे हाइरि मसी सेमिनिस्ट एन बेरेन सिंगाना रिपब्लिक डे की स्पीच पीबा मतमदा इम्फालदा कन्फर्म तौखिबनी हाइरि हाइनिसु पाउसना मखाताना सु फोंदोरक्ली मखासा थजरकपोइन सोशल मीडिया दगे लखोसबा थजनेगा ओइदिबा पाउ मनमो सुनुसिफाइ दे एक्सीडेंट थोकरे हाइरि हाइरिबु लेबक्थिबा थौदो सिदा मिये अमा लेखिद्रे दुगा मिये अनिना क्रिटिकल कंडीशन दा हॉस्पिटलाइज्ड तोकरे हाइरि दुगा मखोसिंगसि वांगजिंग दगी हाइनिसु पाउसना मखाताना अपडेट पीरि लोइन लोइन म्याम पुना अनौबा अपडेट ngamiना साइनिसु चैनल सिगी मेकेडिगी मखाताना थमजरि अमस मखासा थजरकपोइन तोपा मरुइबि पाउक्सिंग म्यामना पिजगी म्याम लोइफो मियेंग तामिनसि अतोपा पाउ मनमो लौसंगम अनीद अवाथबी थाबन सीजनमद लुपा लाख अनि लेमंगमी आरके थोइबिसना हुइद्रोम रोनीबला सनुदगी इम्फाल डिस्ट्रिक्ट की मनुंग लैबा लमसांग बाजार किलोमीटर 3 रोम चलगा लैबा फुमलौ लकोलदा आरके थोइबिसनाना मसागी लौसंगम अनीदा मियोइबिगी हक्सांग यामना कानरबा रेड लेडी हाइबा अवाथबी पप लिसिंग तरा थादुना सेंथोक लैना हिंहौरी फुमलौ लकोल लैबा माकी इबेनुंगसी पापया फार्म दा पाउसी उनदुना वारी सानाबदा फार्मसी मपु आरके थोइबिसनाना फोंदोरखिबदा मान इंग्लिश सिंगनिगा कुनगा मथुगी मे कुनगा हुमदोइदिगी रेड लेडी ताइवान हाइबा अवाथबी मखलसी थीबा होरखिबनी लौसंगम अनीदा अवाथबी लिसिंग अमा थाबनी अवाथबी थाबगी मतमना मेदा थारगा फेब्रुवारीदा हार्वेस्ट होई निमित हुमफुनी सुरकपदना मपाल सलकले अदुगा था मपलोम सुरकपददी मपुंग फारे हेकयारे अवाथबी थानिंगबगी वखल करमना लैखिबनो हाइना हंगबदा माना हाय अवाथबी थानिंगबगी वखल असि कोविड की लॉकडाउन मतमदा थबक तोपम खंगदना लैरिङैदा यूट्यूब ता पापया फार्म तौ थेंगनबदगी फार्म तौनिंगबगी अपामा लाखिबने यूट्यूब तगी येंगलगा थाखिबने ट्रेनिंग अमता तौरक लैखिदि अदुबु डिपार्टमेंट ऑफ एग्रीकल्चर अमदी के इम्फाल वेस्ट की हार साइबन सिंगबा मदी मांगना खंगदबा हंगबदा हाबिरकपा ताकपिरकपति लैखि लौसंगम अनि अवाथबी थाबा मतमदा सावरकना लुपा लाख 3 लोंग फंगबा ngami अवाथबी थानाबा होनाबदा लैबाक तौबा खोटपा यावना लुपा लाख 1 संखि अदुना लाख 2 रोमदी लेमंगami अवाथबीगी लाइफ स्पान असि सही मंगाने अवाथबी सीजन नाइदना अदुम हौबसु ngami मणिपुर सीट हाउस की खुथांगदा सरा लौरगा थाजखिबने मार्केटिंग की मतंगना पल्लदुन हाय मार्केटिंग की ओइनदी इसाना चलगा इम्फाल लोमदा अदुम थाय अवाथबी केजी अमद लुपा 50 योली नोंगमदा केजी 30 निफुरोम दी योन मंगमी योन बसनब होनबदा गारी की अवाब थेंगनदबदी नते माकी मपुरोइबना यामना साउना मतिंग पांगबिदुना फार्म असि तौजब ngambani हाइना सु पौदमलखि अवाथबी थाबगी प्लान स्पेसिंग की मतंगना पल्लदुन हाय पांबीगा फुट 3 लना हाले अदुगा परेंग न फुट 3 लभलगा थाय हार साइबगी मोंगदी संथि निमहापि लौ उबदा कानरक्तबदगी माकी मपुरोइबगा तानरगा अवाथबी थाबरोम द मायोन सिलकपनि लौ उबदा संगनिबा पैसाका फंगनिबा फाउक यामना खिनै अवाथबी थाबन सेनोंग हेना लैबि हेली अवाथबी की पोथो असि हानदि फजन फंगलमने अदो हौजिकति इसिंग वाटपदि अवाथबी की पोथो यामना फंगद्रे इसिंग लैरगदि पोथो फजन पोथो पंगमनि फुमलौ लकोल इसिंग लैतबदि लौ उदबसु यौनरि मारमदुना फुमलौ लकोल सिगी मनाक्ता सिलिबा कामें खोंग हारिबा थोंग सिगी खोंग सिगी इसिंग फजन लैरगदि लौमी सिंगना लौ सिंगु तौजदुना पोथो फजन पोथो पंगमनि खालि मारमदुना मरि लैनबा अथॉरिटी नसु इसिंगी अवाबा मयुगनरिबसि मियेंग संगनिंगबगी अपामसु आरके थुबिसनाना फोंदोरखि अरोइबदा महन हाय अवाथबी फार्म खक तौबना हिंगबा याय अहांगबा लौफम लैरगदि हांगहंदबिदा अवाथबी थबियु अवाथबीगी मपालगी पुसिलक्तुना लैबिगी स्टेट सिदा थारगा लैजबा याय अहलमन सिंगना अवाथबी साबना पाइल नाबा फै चाखाव सोपा हार्ट डिजीज आर्थराइटिस अमदी डायबिटीज न सिंगबा लाइना क्या फनबद मतिंग पांग ngami हाबिरमी मसी असुंबो ओइगनि खाली अवाथबी फार्म तौजरगा माकी मसा ओम हौजुक मै मसिंग तमले हाइदि आरके थोइबिसना मसागी सै यांखैगा मरि सुरे माकी मपुरोइबिगी मिंगना तौरांग जीवन सिंगा कवि मा ओरिपो गोपालजी लेरक्तगिनि ahal singna phumlo lokol do maki lok sangam ani awun lokol oina pibiduna lo ujarakpani maki mahigi thakna BSc
physics ni mak sei taraga mangarom private school amada oja oirami adugi matung farmer oirakibane mak awa thabi farm su tauna watermelons kon farm plant hori loinana ngaprum su yokning bi apa amasu lehori farm adugi nakalda ok ama amadi nganu khara su loidun lehori integrated farming system taunui apa ama lairi haina RK Thoibisna na makatana phongtorki panmaya abadi RK Thoibisna na Manipur startup scheme gi makhana lakh amagi subsidy phangma laikhre hairi masigidam Manipur government thagat phongdoksuri haina thamlaki Policy Public Relations and Media Management PRMMCL CAU Impal na pekhaliba Media Fellowship Program in Applications of Science and Agriculture haiba Scientific Journalism Program gi makhad eveni soidi makhasa tharak poina to papawmana Balakot surgical strike sa takraba matung de India Pakistan gi marak nuclear war thoke toki Pompeo English nga niga taraga mapan gi February thar India na Balakot surgical strike tokraba matung tarakpada India ma di Pakistan gi marak nuclear war thoram gadaba samna nan thoki haina US Secretary of State Mike Pompeo na phongdoki US ki Secretary of State oiramba Mike Pompeo na phongdoki bu wapam mamada matamadu India gi external affairs minister oiramba Sushma Swaras na mangonda kangalaki buwapamda India na Balakot surgical strike tokiba matung tarakpada Pakistan na nuclear strike tokna ba tharang sa taki haina kanganki Never give ends incest fighting for America I'll find a ming tuan ba anoba maki lairig ama launch toroduna Mike Pompeo na haikibita English nga niga taraga mapani February gitang kunga tarit ama di kunga nipan India na Pakistan gi Balakot surgical strike tokiba matam aduda US ama di North Korea Shamit ki damak mak Hanoi da leki masugi matung tarakpada maki timna India amade Pakistan ki yamna honaduna crisis to ondana bonaki mamang da US ki Secretary of State oiramba sina makata na hakibda English nga niga taraga mapan gi February thara thokiba thawdo aduna maram oirga nuclear attack thokani haibasi malem gi lebak singna khanglamgani haibasi makna khangde maki oina sumasigi sab pakhom madu khangde adubo aina khangjabada India amade Pakistan war samnada nan thoki haibasini Matamadu External Affairs Minister oiramba Sushma Swaras na mangonda kangalaki bu wapamaduda Pulwama terror attack ki pakumoina India Army na Pakistan gi Balakot leiba Jais Muhammad ki kemamada attack tawdun amanga ta thon krensu paushna makata na pali Makasa tharak poina to papawmana mo BBC film screening mari lainana riot police na Jamia gi mahiro kya detain tawduna thamkhre Left wing group ke members sing yauna mahiroi kya ngasi Delhi riot police na BBC film screening ga mari lainana detain tawduna thamkhre ama di Delhi gi maming leiraba Jamia Islamia University class suspend tawkre hadi report singi matung ina Prime Minister Narendra Modi gi matangda BBC na putokiba saye nariba document sing film ama ngasi numidang wairam university asida kap kani haina mahiroi lup singna social media Facebook ta phongdorakraba matung ngasi irang ngasi thokibani University campus the police na sangsilakhiba do yaning daba phongdoktuna students activists kyana makoi yoeba banners sing paiduna khulaw sing lakhi amadi mairoi sing adubu riot police ta singdokpa miyam ukhi Communist Party of India Marxist ki mairoi wing oiriba students Federation of India na ngarang college campus ta BBC ki film asi kapkani haina Facebook ta phongdorakhibani SFI gi meke di wapamasi phongdor khraba matung Jamia Islamia University authority singna campus manung da illegal oiba mong na mi ka hena punma yaroi habigi order amathoki amadi ngarang dagi hauraga campus manang nakna higok masug uniform set pa Delhi riot police ki team su mafam duda bathau tawduna lekhi Prime Minister Narendra Modi na Gujarat ki Chief Minister oiringi matamda thokiba Gujarat riot ki matangda BBC na documentary film ama puthokibani adubo hairiba film asi central government na athingba thamkibaga loinana social media company singna film asi laukthokina basu khangankibani Jamia da film asi kapna ba hotnabada mai pakpa ngamkhidra basu Delhi gi Jawaharlal Nehru University de screening tawki JNU da ngarang numidang wairam University asigi students unions ki office mai muthalaga documentary film asi kapkibani adubu JNU authority na film aduna pamda ba thaudok sing thogalakpa yai haina thingmadagi mairoi singa muknabagi thaudok sing thoki haina su report sing haidi amaromdana India fuel gi maman hengalagli ngai marakta fuel stations operators sing strike kansinkre Italy gi
fuel station lising kunga mathogi saruk mari thokpagi ahumlom thabak lepkhibaga loinana petrol amasum diesel distributors singi national strike lefananaba authority singna aroibo oina honakibada mai pakhidre agency ki report singha strike adu leba pokon miki numidang pung 3 ta hokhibani amasum madu anoba price and display rules singi mayok yaningda uladuna kokhibani pung humpu sumna sathanaba kokhiba strike adu fuel gi mamal sing leptani hengalakli ngeida tholakliba anoba rules sing adu gi mayoktani anoba rules sing adu gi matuina distributors singna makoi gi mamal singi mapung phaba breakdown khangan baga loinana national price average singi list amasu tharakadabani khongthang adu mamal gi matangda transparency hengar hanba masum fuel gi mamal wakhana pangsa sagatpi gi phibam yari be makai lehandana begi pandamga loinana lakhatkibani toigom sum distributors sing hairi madudi anoba rule sing aduna makhoi bu handakta fuel gi mamal sing hengakiba thaudang lophom thokpa entity sing oina uhale Russia dagi thau import over lepaga loinana fuel gi anoba sourcing phangnaba pandamga loinana ningthokaba numita Algeria da satpa khongsat amagi manungda Italy gi Prime Minister Giorgia Meloni na haiki madudi anoba rule sing adu fuel station operators sing da akaiba pinaba puthokpa nati haukiba sayol government officials sing ga negotiations atharaba matung strike adu matam khara lepkhiba ga loinana madugi matam khara tension halaga pung nifuguni pandama ohenbada yana khi hainsu pausna pali amaromdana landslide thokpadigi khongsat lepkhre Congress lusing Rahul Gandhi na lusing duna Jammu amasum Kashmir haujik saliba Bharat Jodo Yatra gi khongsat weather gi fibam phataba madi landslide thokpana maram oiraga lepkhre hayengdi gi horaga khongsat asi makhatana amuk satkani haina official web report amana hairi report asigi matungina weather phatabana maram oiraga Ramban amasum Banihal gi oina khongsat asi ge thokle hayeng ayuk pung 9 tabadi gi khongsat asi makhatana amuk satpa hogani swaidi Makasa tarafu oina ngarang phongkhiba sanalaibak pauksi degi editorial column mayamda lakhosar kana thamjagadri kantin asigi mamingsina pension book bandan thamba pambai leijadraba ahalaman singi awaba lengana yengsin biba sungani laingaki thausilamagi makhada employee oiriba singna thabaktagi potha kharaba matamda tha khudingi oina apiku senpham khara phangjananaba thausilama yalami hairiba thausilasi boi koina pension piba hairaga khangnai pension gi senpham haibasi laingaki thabak toribe employee dugi thagi phanggadaba kusuman adudagi saruk khara kakhauraga kakhauriba senpham adura laingana atopa senpham khara amu hapsin biraga semani asumna employee duna thabak tawbagi matam suduna potharaba matamna tha khudingi tolop kumna khara phangjaba yananaba akhanana semba kanglona mani government ki thausilasi ki makhat matam sana government ki thabak toramba employee kaya pension phangduna khuya tusina pan ngami ma ki punsi sengjil gi aroiba matam madu fawba pension phangi kariguma matamda pensioner aduna leikhidaba tholaga suma ki loina bina pension gi senpham adu gi saru khara phangjaduna awaba ko khali asumna imung aduda leiba mayum pandabi leisabi fawba pension gi senpham adu gi kanaba phangali aduba haidiba pension gi scheme asi haujikti sanakhidre Central government ki bu oirabasu state government ki bu oiragasu asigumba pension scheme asigi mahutta tokhain employee providence fund haiduna tuan company singi kuthangda sel thamjil hali employee duna thabaktagi potharba matamda kakshulaw sanpham singadu pulap oina employee du pithui maduna maram oiraga employee amana thabaktagi potharba matamda lupa lakh khara phangjaba ngami hairiba senpham aduna maki lemhoriba punsi matik adu hingnanabagi lambi ama yatpada sijinabi hali hairiba thausilasi Manipur level lenga ki employee khudingda hauji satnari adubu employee singda piramba pension gi benefit phangbagi system adudi muthatkre employee providence fund amasum pension pibigi system ani si hauji khudakta yengbada hanagi ariba system haibadi pension phangbaduna hena phai haina launarakle Machine maram oiraga thabaktagi pothakraba employee singna hanagi pension scheme sing adu amu hanjin binanaba Manipur lengak ta taknaduna lakhi adubu lengak ki oiba phirepti khumai ama phawba hongdoktana leiri pension scheme satnaringai da thabaktagi pothakraba employee singdi haujiksu pension phangduna punsi hingli adubu makhoigi anoba punsi marelamada lenba horai hana lairama taibang pal aduga employee oidraba tungda leihawa punsi marel gi marakta khenaba yana laikre pukning wakal amasum haksangda ahoma kaya marum lai mapangal sunjilai wakal maka lama ngamrakti
Sei khara gi tungdari pension phanglaba miyoy du masa masusingi mateng mathau tari matam amada mangonda tanglaga leraba masa masusinga yum adugi sumso punamak paisinki mangna tauzagi ningba thabak sing masa masusingi wa tadragadi tawba ngamlaktre kanagumba pensioner kharadadi masa singdi tamthiraba misai mayuknaba thengnei imungi leita laira awana mayamna maram oiraga senpham khara khajik phangjaba pension adu fawba ngaiba ngamnaraktre karigumba matamna masa singna mapagi pension book adu bandan thamdui tha khudingi apikpa senpham khara phangjarambadu pension book bandan thamkhrabanina pensioner adu lupa ama phawba phangandre tumba saba pot yeng sayeng khudima pinana ba selaitre asumna matam sangna punsi nung sangna leiba hairiba pensioner kaya mayumdagi mapal thokpa ngamkidre yumda asum mapal thoktuna leikibadagi masa sonthare amasum thuna sinanabagi masa oire masa masusingi minungsi walaklaba ahalaman singadu pension gi senpam masi makhoidadi atuki matik maruoikhre senpam adu masa singna pension book bandan thamkhibadagi awaba marakta tungan masagi anaba kaya marumna saina khanglingai maraktuda hidak langthak lainanaba sel leitabagi saitheng su phanglibani ahalaman singaduna sijinagadaba senpam imung munungna paishin kiba natragana pension book bandan thambi khraba tungda pokning wakhal sontharaga leiraba ahalaman singaduda tathi tawoina tawbadagi wathok lanthok mayam ama thukle matang asida panjaningbu wafumdi leijadraba ahalaman sing asigi awabase lengana yengsinbibagi tangai fadabale pension book bandan lowba haibase lebak sigi lona su yadi makhoi ahalaman singi isupani haina lofamdoi imung khara thoklibu wathok asi thondanaba pension book bandan lowba miyoi sing fagathaningi pensioner sing maning tamna hinghananaba lengana miyeng sanghaningi ki loisilakpoina to papawmana Germany na Ukraine Leopard 2 tank taragamari piba yakre western tank sing loinamak mai saktuna mangani Russia Kiev amasum atai ally kayadagi sayol kayamarum taksilakibagi matung Russia gi lanadu takthokpada Ukraine mateng pangnaba Berlin na sakti lerap German made Leopard tank sing pibada ngasi ayaba pikre Germany na Bundeswehr stock singdagi Leopard 2 A6 tank taragamari gi company ama piragani haina government ki huwangloi Stephens Obestre na statement ama daiki hairiba makhalasigi tank sing adu makoi masagi stock singdagi Ukraine thabada ata European lebak singdasu Berlin ayaba pikre Masi Ukraine gi damak Leopard 2 tank singi tank battalion ani thuna samgatnabagi pandam naiki lebak kaya marumna Ukraine gi damak military hardware pinabugo sakrabasu Kiev na yeknabagi paring thugaiba ngamboina uriba yamna hena sophisticated oiriba Leopard tank sing pinaba kana taksinduna laki Chancellors Olaf Scholars na yakiba package duna tank sing adu sijinabagi matangna Ukraine forcing bo Germany the training piba loinana logistics ammunition amasum battle tanks ngadugi maintenance adu spirakani Finland amasum Poland yauna ata Europe ki leba kaya marumna makhoi gi Leopard tanks singi stock singadu pinaba thaurang tauri han phungdokre karigum nungsupki lebak sing Ukraine da heavy tanks sing pirak patarabadi makhoina adu lanphamda kaiduna mangkhrgani haina ngasi Kremlin na warning torkre hairiba tanks sing adu mamangna maisa koda mangkiba punamanga duga manana maisa kanaki Sumnagi mamal tangba khaktani haina Kremlin wangang loi Dmitry Peskov na paumising haiki technological gi oina masi fail oiraba plan ama Ukrainians army da masina hen pangal piba ngambi sakti lai haibadu henjin na haibani haina paumising aduda Dmitry Peskov naiki Ukraine Germany na tengsing pirakpana Moscow ga Berlin anigi marakta lainariba marida tungkoiba dak amale halagani haina serol aduda ngalingedigi Peskov naiki Ukraine nungsup leibaki khulai singa sin supnagi conflict adu makha sangthalagani amasum aroibada Ukraine misam singda awana adu hengat halagani haina sumangna mamang naiki Moscow na sogat po official amana tha kayamar lokshindana ba Russia na honarakiba nongpok thangba Ukraine gi town Bakhmut Russian forcing sangsingkre haikibaga Kremlin gi warning adu lakibani Ukraine gi military na su makhoi gi troops sing Soledar-dagi Bakhmut ki awang pokta lakthokna kre haina AFP da phongdoraki Russia gi force na tha sigi ngalingai da Soledar lokshille haina phongdokhibadi
Donetskidam Tabak Puriba Moscow gi khwaidiki makok thongba official Denis Shilinna mafam adu khudum chanbaga yegnabagi supply lambi sing adu thingba ngamhalaga neki maduna Ukrainian singna Russia gi position sing di attack torafam oiriba mafam sing adu Russia gi operational control makhara thamba ngamlaga ne haina makna makhata ki Berlin gi war weapons controls rules ki makhar Germany na sab khusu khulai sijinaba leibak singna karigumba makhoina khulai sing adu atopa ohum super party amana piba pamlabadi Berlin gi ayaba lowa mathokta hens pausin makhata na phongdoki haujukoina di miam pau situ matang se lusinjarage masu miam pun anoba update ngamina si